तोंगान तोंगानबा फेसबुक अकाउंट अमसुंग पेजसिंग थागलकपा पोस्ट खरा मयाम दा शेयर तौजरकी अहानबदा लिसिप्रिया कांगुजम हाना लेबा फेसबुक पेज दा थागलकपा पोस्ट अमखक शेयर तौजगे येनबा कया हालबा मतुंग थवाइना पोंथा पीखिबा जिरीगी थौदोक्ता लैखिद्रबा अथौबा बसपति मयुम हैथोइबगी लैहौरिबा आंगांग अनि हयंग जिरीबामदा लैबा टॉप स्कूल ओइरिबा आरके सनातोंबी देवी विद्यालय दा लेमना क्लास 12 फावबा महै तमनबा मिंग चल्लगनी मासिगिदमा स्कूल असिगी प्रिंसिपल अमदी ओजा सिंगबुसु हाइनिंगा लैतना थागत फोंदोक्सरी अदकी लान असिदा लैखेद्रबा अथौबा सिंगी मचा सिंग करिगुंबा क्लास 12 फावबा लेमना महै तमनिंगबा लैरगसु पाउ थुना फावबिरउ लैखेद्रबा सिंगी थवाइना पेंजनबा मखोइगी थनंबा आंगांग सिंग सेमबदा अंगंबा मतेंग पांगजगे अदुगा कौतरुकी थौदोक्ता लैखिद्रबा अंगांगबम सुरबलागी मचानपीसु बोर्डिंग स्कूल अमदा मिंग चनबा थौरांग लैरे कनागुंबना मखोइगी यूनिफॉर्म अमदी लाइरिक लाइसु लैबदा मतेंग पांगबिनिंगबा ओइरगदी लिंग असिदा नमगा अंगंबा डोनेट तौबियु हाना लिंग अमा हापलाबली अदुबो अइना थागललिबा पोस्ट असि स्क्रीनशॉट ओइबना लिंग असि चंगबा यारोय मरम अदुना लिसिप्रिया कांगुजंगी फेसबुक ता चंगबिरगा लिंग अदु चंगबिरगा कनागुंबना मतेंग पांगबिंगबा लैरगदी मतेंग पांगबियु हाइजरी अतोपा पोस्ट अमदा पांडम मीडिया हाना लेबा फेसबुक पेज अदु थागलपा पोस्ट अमखक शेयर तौजगे मे 2 2023 दा लोहोंगलगा मे 3 2023 दा लान तौसिललकपना मरम ओइरगा लांजेनदुना लैरिबा मैतै निंगोल अमगी पौदम हाइना वीडियो गा लोइनेना शेयर तौरगली वीडियो अदुदि हापसद्रे हाइरिबा नुपी मचा असि मेगी तांग अनि दा लोहोंगलबा मतुंगदा मेगी तांग 3 दा लान कोई कांगलुकी लान अदु लाकपना मयुम मकै इकौ हाइरिबा लम अदुदगिने मयुम मकै मै थाखरे हाइना माकी वीडियो असिदा पल्ली अदुगा कोई लोहोंबगी मंगानी चाकौबदुसु फंगद्रे अदुना सेनिंगाई ड्रेस ओमता लैतना निंगोल चाकौब चनिंगदे चलरोय हाइना महांगना पेंदबा वाफम वीडियो असिदा फोंदोकपनी अदु वीडियो अदु हापसद्रे अतोपा पोस्ट अमदा अमुक कांगलै मीडियम फम हाइना लैबा फेसबुक पेज अदु थागलबा पोस्ट अममुक शेयर तौजगे हंदकी ओइनादी निंगोल चाकौब सरु ग्याजररोय खुदो पोट ओइना युमदा हंजन हनबियु सजिवा रिलीफ कैप इकौ निंगोल हाइना महांगना वीडियो गा लोइनेना शेयर तौरली वीडियो अदु हापसद्रे अतोपा पोस्ट अमदा वीडियो पर्सनल अमा टॉयलेट मनुंगदा सीदुना लैरमले वीडियो पर्सनल अमा टॉयलेट मनुंगदा सीदुना लैरमले हाइरी वीडियो पर्सनल असि मोइरांग पुलिस स्टेशन गा नंगना लैबा थमना पोकपीदा ड्यूटी तौदुना लैबनि हाइरी पुलिस तगी फंगो पावगी मतुंग इन्ना लैखिद्रबा वीडियो पर्सनल असि था असि तांग कुनमरी गी नुमिदांग पुंग 9 मखाइरोम तारकपा दुवाइदा नुमिदांग चाक तोलगा टॉयलेट चंगखिबदगी थोलमंदे हाइदुना येंगदुबदा सीरगा लैरमबनि हाइरी लैखिद्रबा वीडियो पर्सनल अदु थांगा मोइरांग थेम लैकाइदगी मोइरांग थेम बिसोरजित चही 19 अपोकपा लैखिद्रबा मोइरांग थेम बिहारी कवि हाइरी थौदोक असिगी मतांगदा पुलिसना अननेचुरल डेथ केस अमा लखलगपगा लोइनना असिबा हक्चांग अदु रिम्स मिरेल संगदा पोस्टमार्टम तौरबा मतुंग इमुंग मनुंगी मियोय सिंगदा खुसिननक्रे हाइना पाव असिना मखा तारे अतोपा पोस्ट अमदा लमलाई 360 हाइना लैरिबा पेज अदु थागलगबा पोस्ट अमगी कमेंट मयामदा पाथोकचरके रतलबाल सिंह सुयाम हाइना लैरिबा फेसबुक अकाउंट अदुना पिरकपने पेलेदको नुंद्रुम अचौबा अमा पायरगा थादरदी पुंकाय हाइना कमेंट पिरगली कमेंट अदुगी रिप्लाई दा लमलाई 360 ना नंगना सनमयुंग थकप्रा नेगेटिव कमेंट पिरगलीसे हाइना हल्ले मदुगी रिप्लाई दा अमो रतलबाल सिंह सोयामना उकुदगी इसिंग तारकपगी कोंगोल काबसी अमुक्ता उजद्रिबा कैनो डिजाइन अदुम थोकपा ताबनी नोंगानबदगी अतियादा येंगगा लैयु लैचिलदा अमानबा मयाम थोलकनी ngahak लैरगा मांगबनी खंजिलु हुई मयुंग थकपनी ना खंगमद्रिदो हाइना महागना अमुक रिप्लाई पिरगले अतोपा ई पाव अमदा केसीपी पीडब्ल्यूजी केडर सिंगना नम हादुना सेल खाइबा अमदी अहकपा थबक तौबा लैते हौजिक मतमगी इरमदम कंगलैपाकी फिबम मसी यामना मिपाइनिंगाय ओइ हाइबा मियामनसु हेना खांगनरे अदुबु करी तौगनी करंबा खोंथांग लखटकिनि हाइबदुदी चाममनबा फिबमदा लैरी हाइना आयना थिंखबा लारहलु केसीपी पीडब्ल्यूजी गी पीआरओ सिंखैंगानमना खुयक पीदुना थोकपा चेरोल अमना फोंदोरगली चेरोल अदुना मखा तारदुना हाइ इमा लैबाकीदमक लुप कया अंगबा मखै होनदुना लाकली लुपसिंगना चुंगसिनदुना तुंगकोइबा इरमदम अमा ओइहौनबा लंबी थीदुना पुथोकफम थोई हौजिकी मिफत्ता जाति लांदा ngakpanadi ओइबा यारोय मतम अमदा फिबमगी मतुंग एना केसीपी पीडब्ल्यूजी इंडियन शांति के वारी सानबगी खोंथांग लौखटली खोंचत असिदा स्टेट सु सरुक यारी अदुम
ꯆꯃꯝꯅꯔꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯦꯗꯔꯁꯤꯡꯕꯨ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯍꯦꯛ ꯍꯦꯛ ꯐꯥꯕ ꯄꯨꯟꯕ ꯇꯧꯕꯤꯕ ꯑꯁꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ KCP PWG ꯀꯦꯗꯔꯁꯤꯡꯅ ꯅꯝ ꯍꯥꯗꯨꯅ ꯁꯦꯜ ꯈꯥꯏꯕ ꯑꯃꯗꯤ ꯑꯍꯛꯄ ꯊꯕꯛ ꯇꯧꯕ ꯂꯩꯇꯦ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯍꯟꯗꯛꯇ ꯊꯧꯕꯥꯜꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯅꯨꯄꯤ ꯑꯉꯥꯡꯗ ꯅꯠꯇꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯝꯕꯗꯨ ꯈꯨꯄꯥꯛꯅ ꯐꯥꯎꯕ ꯊꯥꯗꯅ ꯋꯥꯈꯜ ꯇꯥꯍꯜꯂꯒ ꯃꯌꯨꯝꯒꯤ ꯃꯤꯗ ꯁꯤꯟꯅꯈꯤ꯫ ꯍꯟꯗꯛꯇ ꯅꯤꯡꯊꯝꯊꯥꯒꯤ ꯐꯤꯔꯣꯜ ꯂꯩꯕ ꯆꯠꯈꯤꯕ ꯂꯨꯞꯀꯤ ꯀꯦꯗꯔꯁꯤꯡ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯐꯥꯖꯤꯜꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯥꯖꯤꯟ ꯄꯨꯁꯤꯟꯕ ꯃꯇꯨꯡꯗ ꯇꯧꯕꯤꯗꯅꯕ ꯅꯤꯡꯁꯤꯡꯂꯤ꯫ ꯃꯁꯤꯅ ꯁꯥꯟꯇꯤꯒꯤ ꯈꯣꯡꯖꯪꯗ ꯅꯤꯡꯍꯟꯍꯜꯂꯤ꯫ KCP PWGꯅ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯁꯨ ꯈꯪꯖꯩ꯫ ꯑꯋꯥꯕ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯏꯀꯣꯛꯅꯣꯟꯅ ꯃꯤꯌꯥꯝꯗ ꯊꯝꯖꯔꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯁꯪꯒꯤꯇꯥ ꯈꯩꯗꯦꯝ ꯍꯥꯏꯅ ꯂꯩꯔꯤꯕ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯑꯗꯨꯅ ꯊꯥꯒꯠꯂꯛꯄ ꯄꯣꯁꯠ ꯑꯃꯃꯨꯛ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯑꯔꯥꯝꯕꯥꯏꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯔꯤꯂꯤꯐꯀꯤ ꯅꯤꯉꯣꯜꯁꯤꯡ ꯆꯥꯛꯀꯧꯕꯁꯤꯗ ꯊꯕꯛ ꯏꯟꯈꯥꯡꯒꯤ ꯃꯇꯦꯡ ꯄꯥꯡꯖꯗꯨꯅ ꯔꯤꯂꯤꯐꯀꯤ ꯏꯃꯥ ꯏꯆꯦ ꯏꯆꯜꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯄꯦꯟꯅꯕ ꯁꯦꯕꯥ ꯇꯧꯖꯒꯦꯅ ꯍꯥꯏꯖꯔꯒ ꯔꯤꯂꯤꯐꯀꯤ ꯏꯆꯜ ꯈꯔꯅ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯌꯥꯎꯖꯒꯦ ꯍꯥꯏꯔꯛꯄꯁꯤꯗꯤ ꯊꯃꯣꯏ ꯂꯣꯏ ꯀꯥꯏꯔꯦ꯫ ꯆꯥꯟꯕꯤꯗꯨꯅ ꯔꯤꯂꯤꯐꯀꯤ ꯏꯆꯦ ꯏꯆꯜꯁꯤꯡ ꯀꯦꯊꯔꯒ ꯆꯥꯛꯀꯧꯕ ꯑꯣꯏꯅ ꯌꯥꯎꯕꯤꯌꯨ꯫ ꯑꯩꯈꯣꯏꯒ ꯆꯠꯂꯁꯨ ꯊꯕꯛꯇꯤ ꯑꯃꯠꯇ ꯌꯥꯎꯕꯤꯅꯨ, ꯌꯥꯎꯁꯨ ꯌꯥꯎꯍꯜꯂꯣꯏꯀꯣ ꯍꯥꯏꯅ ꯃꯍꯥꯛꯅ ꯁꯦꯌꯔ ꯇꯧꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯣꯁꯠ ꯑꯃꯗ ꯂꯥꯡꯒꯣꯜꯗ ꯅꯧꯅ ꯁꯥꯕ ꯍꯥꯎꯁꯤꯡ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯥꯟꯖꯦꯟꯅꯔꯕ ꯏꯃꯨꯡ ꯆꯥꯝꯃ ꯀꯨꯟ ꯍꯣꯡꯖꯤꯟꯍꯟꯈ꯭ꯔꯦ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯣꯔꯦ, ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯐꯥꯏꯒꯥꯛꯆꯥꯎꯗꯒꯤ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯏꯃꯨꯡ 110ꯒꯤ ꯃꯤꯑꯣꯏ 150 ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯂꯥꯡꯒꯣꯜꯗ ꯅꯧꯅ ꯁꯥꯕ ꯍꯥꯎꯁꯤꯡ ꯀꯝꯄ꯭ꯂꯦꯛꯁꯇ ꯍꯣꯡꯖꯤꯟꯍꯟꯈ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ Xꯇ ꯊꯥꯗꯣꯔꯛꯄ ꯄꯣꯁꯠ ꯑꯃꯗ ꯃꯣꯔꯦ, ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯐꯥꯏꯒꯥꯛꯆꯥꯎꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯄ ꯏꯃꯨꯡ 110ꯒꯤ ꯃꯤꯑꯣꯏ 150 ꯂꯥꯡꯒꯣꯜꯗ ꯅꯧꯅ ꯁꯥꯕ ꯍꯥꯎꯁꯤꯡ ꯀꯝꯄ꯭ꯂꯦꯛꯁꯇ ꯍꯣꯡꯖꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯥꯟꯖꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟꯒꯤ ꯊꯕꯛꯁꯤꯡ ꯂꯧꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯅꯦꯁꯅꯦꯜ ꯒꯦꯝꯁ ꯚꯤꯂꯦꯖ ꯂꯥꯡꯒꯣꯜꯗ ꯅꯧꯅ ꯁꯥꯕ ꯌꯨꯝꯁꯤꯡꯗ ꯃꯈꯣꯏꯕꯨ ꯍꯣꯡꯖꯤꯜꯍꯟꯈꯤꯕꯅꯤ꯫ ꯃꯃꯥꯡ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯔꯛꯄꯒ ꯂꯣꯏꯅꯅ ꯀꯨꯀꯤꯅ ꯅꯝꯅ ꯇꯥꯔꯤꯕ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯌꯨꯝ ꯃꯩ ꯊꯥꯕ ꯑꯃꯗꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯛꯄꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯈꯤꯕ ꯏꯟꯃꯦꯠꯁꯤꯡ ꯑꯃꯗꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯐꯥꯏꯒꯥꯛꯆꯥꯎꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯈꯤꯕ ꯏꯟꯃꯦꯠꯁꯤꯡ ꯅꯧꯅ ꯁꯥꯕ ꯍꯥꯎꯁꯤꯡ ꯀꯝꯄ꯭ꯂꯦꯛꯁ ꯑꯁꯤꯗ ꯍꯣꯡꯖꯤꯟꯈꯤꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯌꯨꯝ ꯃꯩ ꯊꯥꯈ꯭ꯔꯕꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯕꯨ ꯂꯩꯍꯟꯅꯕ ꯌꯨꯝ 8,000 ꯁꯥꯔꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯂꯩꯉꯥꯛꯅ ꯖꯔꯗꯥ, ꯈꯩꯅꯤ, ꯇꯂꯞꯅꯆꯤꯡꯕ ꯌꯣꯟꯕ ꯊꯤꯡꯈꯤꯕ ꯃꯔꯝꯅ ꯗꯨꯀꯥꯟꯁꯤꯡ ꯗ꯭ꯔꯥꯏꯚ ꯆꯠꯊꯕ ꯍꯧꯔꯒꯅꯤ꯫ ꯄꯥꯟꯗꯝ: ꯂꯩꯉꯥꯛꯅ ꯖꯔꯗꯥ, ꯈꯩꯅꯤ, ꯇꯂꯞꯅꯆꯤꯡꯕ ꯌꯣꯟꯕ, ꯆꯥꯕ, ꯁꯤꯖꯤꯟꯅꯕ ꯊꯤꯡꯈꯤꯕ ꯃꯔꯝꯅ ꯗꯨꯀꯥꯟꯁꯤꯡ ꯗ꯭ꯔꯥꯏꯚ ꯆꯠꯊꯔꯒꯅꯤ ꯍꯥꯏꯅ ꯄꯤꯄꯜꯁ ꯑꯦꯛꯁꯟ ꯐꯣꯔ ꯅꯦꯁꯅꯦꯜ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯃꯨꯚꯃꯦꯟꯠ ꯄꯥꯟꯗꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯄꯥꯟꯗꯝꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ S. ꯕ꯭ꯔꯣꯖꯦꯟ ꯃꯩꯇꯩꯅ ꯊꯥꯗꯣꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯑꯣꯔꯗꯔ ꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯃꯔꯨꯑꯣꯏꯅ ꯖꯔꯗꯥ, ꯈꯩꯅꯤ, ꯇꯂꯞ, ꯄꯥꯟ ꯃꯁꯥꯂꯥ, ꯒꯨꯠꯈꯥ, ꯁꯤꯈꯔ ꯑꯃꯗꯤ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝ ꯄꯨꯝꯕ ꯌꯣꯟꯕ, ꯆꯥꯕ ꯑꯃꯗꯤ ꯎꯝꯕ ꯁꯤꯖꯤꯟꯅꯕ ꯄꯨꯝꯕ ꯊꯥ ꯑꯁꯤꯒꯤ 19ꯗꯒꯤ ꯆꯍꯤ ꯑꯃꯒꯤ ꯑꯣꯏꯅ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ꯫ ꯑꯣꯔꯗꯔ ꯑꯁꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯦꯜꯊ ꯑꯦꯟꯗ ꯐꯦꯃꯤꯂꯤ ꯋꯦꯜꯐꯦꯌꯔ ꯗꯥꯛꯇꯔ ꯕꯤꯅꯤꯠ ꯖꯣꯁꯤꯅ ꯃꯤꯌꯥꯝꯒꯤ ꯍꯦꯜꯊ ꯍꯥꯏꯖꯤꯟꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯍꯟꯕ ꯑꯣꯏꯕꯅ ꯊꯥ 19ꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯑꯣꯏꯕꯅ ꯄꯤꯄꯜ ꯑꯦꯛꯁꯟ ꯐꯣꯔ ꯅꯦꯁꯅꯦꯜ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯃꯨꯚꯃꯦꯟꯠ ꯄꯥꯟꯗꯝꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯄꯨ ꯊꯥꯒꯠꯂꯤ ꯂꯣꯏꯅꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯀꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯌꯥꯏ ꯀꯥꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯅ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯕ, ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯈꯨꯗꯤꯡꯃꯛ ꯈꯨꯗꯛꯇꯒꯤ ꯂꯦꯞꯄꯤꯅꯕ ꯑꯄꯤꯜꯁꯨ ꯄꯥꯟꯗꯝꯅ ꯇꯧꯔꯛꯂꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯊꯦꯡꯛ ꯌꯨ꯫